Ekop area da Uchek Fanaba Thaklamba lang taranithoi Fagatkhre. Lamlaki Uchek sing Fanaba lang thakpa singi mathakta lisang sitna drive sathaduna lakpagi sarukama oina ngasisu. Thobal Forest Division gi DFO Dr. Leisang Themji siligi minyeng makada Thobal Forest Range ki staff singna drive sathaduna Uchek Fanaba Thaklamba lang taranithoi rom Fagatkhre hairi. Pawasina hai Thobal Forest Range ki range officer Dinesh Chandra Salam gi lamjing makada Mayay Kaitel Beat Office ki Beat Officer L Samananda Amadi, Yaripog Beat Officer KH Herozit na luching dunang ngasi, angan ba ayukta range asigi manung dalay riba, moizing makalay kay Ekop ki, vulnerable area singda, patrolling chatuna chatakiba drive aduda, Uchek Fanaba Thaklamba lang taranitoy lom lokalakiba ni Hairi. Fagatkhre lang singaduda Uchek asiba amasu yawram kibaga loinana, mafam chaba yenglaga Fagatkhre Hairi. Thobal range amadi range asigi makada layriba beat office singi staff yauna chatakiba drive aduga mari lainana mayay kaitel beat officer L Samanandana fongdorakpada lamlaki sa Uchek singbu ngakpi senbisi haiba pandamda ngasi fawba leptana drive chatharakpani hairaduna kanagumba singna makatana range asigi manung channa layriba pat singda amadi labuk singda lang thaktuna Uchek sing fabiganu haiki ngasi tang taraga humdoi December 2025 Thawaan Forest Division की मैडम DFO डॉक्टर लेसांग थेमजी की मियंग मखादा थवान रेंज के आरो दिनेश चंद्र सलाम की पौताक मतुंगिना लिसांग चिन्ह सफरक अखोगी लांग फाबगी उचेक लमलकी सा उचेकु कन्वीनसी हायगा सथबा ड्राइव की मतुंगिना मोइजिंग मखा लेकाय इकोप मनुंगदा लांग तरागनि थोय फागतरे